ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯪꯀꯔꯖꯤꯠꯀꯤ ꯁꯛꯐꯝ ꯑꯗꯨ ꯔꯣꯃꯦꯁꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯪꯀꯔꯖꯤꯠꯇꯨ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯉꯛꯇꯨꯗ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯅꯣꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯍꯟꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟꯃꯨꯕ ꯃꯃꯤꯠ ꯑꯗꯨꯅ ꯔꯣꯃꯦꯁꯇ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯤꯃꯤꯁꯨ ꯆꯔꯤꯛ ꯑꯗꯨ ꯁꯝꯖꯤꯜꯂꯒ ꯁꯪꯀꯔꯖꯤꯠꯇ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯃꯤ ꯃꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯔꯤꯛ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯪꯀꯔꯖꯤꯠ ꯐꯤ ꯀꯥꯝꯂꯒ ꯃꯤꯃꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁ ꯁꯪꯀꯔꯖꯤꯠꯄꯨ ꯀꯧꯔꯛꯏ꯫ ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯪꯀꯔꯖꯤꯠꯇꯨ ꯔꯣꯃꯦꯁꯇ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯐꯠ ꯀꯨꯟꯊꯔꯒ ꯁꯟ ꯁꯥꯔꯒ ꯃꯤꯃꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯜꯂꯛꯏ꯫ ꯃꯤꯃꯤ ꯀꯟꯅ ꯂꯥꯎꯔꯒ ꯆꯔꯤꯛ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯂꯒ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯇꯅꯤꯌꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯣꯍꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯕꯗ ꯍꯦꯟꯅ ꯁꯪꯀꯔꯖꯤꯠꯇꯨ ꯁꯥꯎꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯛꯄꯒꯨꯝꯅ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯔꯤꯛ ꯇꯥꯔꯤꯕ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯃꯦꯁ ꯊꯧꯅꯥ ꯂꯩꯅ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯇꯟꯌꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯡ ꯊꯥꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏꯁꯨ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤ꯫ ꯁꯪꯀꯔꯖꯤꯠ ꯆꯔꯤꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯤ꯫ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯑꯁꯨꯝꯅ ꯅꯝꯂꯝꯂꯒ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯁꯣꯛꯏ꯫ ꯃꯗꯨꯗ ꯃꯩꯇꯥꯜ ꯑꯔꯥꯕ ꯑꯃ ꯄꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯆꯥꯛꯊꯦꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯪꯀꯔꯖꯤꯠ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯆꯔꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯗꯠꯂꯤ ꯑꯗꯨꯒ ꯂꯪꯊꯣꯔꯛꯏ꯫ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯣꯍꯟꯅ ꯍꯥꯏꯕꯗꯩ ꯃꯤꯃꯤ ꯑꯃꯗꯤ ꯇꯅꯤꯌꯥꯕꯨ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯃꯦꯁ ꯄꯥꯛꯊꯔꯞ ꯇꯧꯅ ꯉꯔꯪ ꯒꯪꯂꯒ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯪꯀꯔꯖꯤꯠꯄꯨ ꯄꯥꯏꯒꯗꯕꯒꯤ ꯆꯪꯉꯛꯏ꯫ ꯃꯍꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯁꯪꯀꯔꯖꯤꯠ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁꯁꯨ ꯂꯧꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯣꯍꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯦꯁꯄꯨ ꯆꯤꯡꯈꯠꯂꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯪꯀꯔꯖꯤꯠꯇꯤ ꯍꯧꯅ ꯂꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯑꯈꯛ ꯑꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯍꯅꯨꯕꯤ ꯑꯁꯤ ꯁꯪꯀꯔꯖꯤꯠꯀꯤ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯔꯛꯂꯤ꯫ ꯑꯉꯛꯄꯅꯤ, ꯃꯈꯣꯡꯁꯨ ꯂꯩꯕꯥꯛꯇ ꯇꯥꯕ ꯅꯠꯇꯦ꯫ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯃꯨꯛ ꯐꯟ ꯆꯣꯡꯈꯠꯂꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯣꯍꯟꯒꯤ ꯒꯦꯠꯇꯨ ꯌꯧꯔꯤ꯫ ꯒꯦꯠ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯔꯣꯃꯦꯁ ꯐꯤꯚꯝ ꯑꯁꯤ ꯂꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯅꯣꯃꯗꯤ ꯇꯧꯍꯧꯕꯅ ꯐꯩ ꯈꯟꯗꯨꯅ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯂꯩꯒꯤ ꯒꯝꯂꯥ ꯑꯗꯨ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯔꯦ ꯈꯪꯉꯨ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯖꯤꯠ ꯍꯧꯅ ꯈꯪꯅ ꯅꯣꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤ ꯌꯨꯍꯥꯔ ꯍꯥꯔꯕꯗꯧꯅ ꯅꯤꯛꯂꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯕꯜ ꯔꯦꯛ ꯃꯆꯤꯗ ꯊꯝꯂꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯔꯛꯇꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯂꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯣꯃꯦꯁ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯝꯂꯥ ꯑꯗꯨꯅ ꯁꯪꯀꯔꯖꯤꯠꯀꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯆꯤꯛꯏ꯫ ꯈꯨꯗꯛꯇ ꯈꯪꯅ ꯅꯣꯛꯑꯝꯕ ꯁꯪꯀꯔꯖꯤꯠꯇꯨ ꯂꯩꯃꯥꯏꯗ ꯐꯩꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯤ꯫ ꯅꯤꯛꯂꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯐꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯃꯦꯁ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯁꯤꯃꯛ ꯌꯧꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ꯭ꯔꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯇꯨꯞꯊꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯣꯍꯟ ꯔꯣꯃꯦꯁꯄꯨ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯔꯛꯏ꯫ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯪꯀꯔꯖꯤꯠꯄꯨ ꯊꯥꯡꯕꯗꯤ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯆꯤꯜ ꯑꯃꯗ ꯉꯥꯊꯍꯜꯂꯒ ꯐꯝꯍꯜꯂꯒ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯇꯩꯔꯤꯕ ꯏ ꯃꯌꯥꯝ ꯑꯗꯨ ꯐꯤ ꯑꯃ ꯇꯧꯔꯒ ꯀꯟꯅ ꯇꯩꯊꯣꯛꯂꯤ꯫ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯄꯗ ꯃꯣꯍꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏ ꯑꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯍꯣꯕꯦ ꯆꯦꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯐꯤꯌꯣꯝ ꯃꯌꯥꯝ ꯑꯗꯨꯒ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯛꯈ꯭ꯔꯦ ꯃꯣꯍꯟꯗꯤ꯫ ꯀꯅꯥ ꯍꯪꯕꯅꯣ ꯏꯃꯥ? ꯍꯅꯨꯕꯤ ꯑꯗꯨ
Makokka makhungadu khasi lengi aduga pakhumdi amata pirakti asumna amuk mohona hanubiduda hangi. Ima, kana hangbano ba? Matang asidadi soli asumna hairei. Isu nupi thirakpani. Sidadi kadi isu nupi no lakti kanamta leiti. Matam aduda hanubi asi hairap thairap tawraga yingai. Mohanso Sankar sidna taduna lairiba adu uba chatla khanna yingi adubu ubamakti udri. Mohanna sidadi kanamta laktebo kanano imana thiribo. Hanubina isu thoibi ne mapana ne ngangba chebedegi khangba ngamdadana chenkhibani. Mapadoso imungdagi halaktri. Mabok ai khak tawpham khangdraduna ne athengba ahingsida thira ibani do. Asi haidana hanubido kapu kapthorai. Mahaki matau aduda amukso Mohandu haifam khangdi. Adubu amuksu khali asuk thenglaba kansida phana nusiba oiregaso asuk ahal oirabasina thiba laktoino kamaina laktoino haina. Aduna maram oiraga isingda singnaba thabakni asumna Mohanna khumlai. Ima yumsi onarangani aduga swaidadi nupi chele haibagi pau amta taba laidi. Atopada hangbiruro. Wai asi haina ahal adu chakkinabagi maongda masa adu leng otuna hainadaba matau utli. Hanubi asidi samlang marumdagi mamit mana aduna kuro otpa makhayengduna lay. Tanja asida imungdagi meminasto asumna hanglai. Moy baba kana laki? Kana sunate da ahal ama masunubi hangbalakpani. Ha? Ahan haiba hauzipo. Hoi lagi. Wai asida Mohan magi napina hanglakliba adugi pakumdo samjili. Aduga nokningda tauba minok amaga loinana thongundu lonsili. Thong aduna khamthengna lonsintri phawba Mohoina urakpa khoiri tauba samlang marakta hanubi asige akiba miyeng asidi. Asuna thongadu pura thingzilaba matungdadi wakaladu khara yangli. Aduna maram oiraga mahaki nupigi manakta changsilai. Aduga danyaso phamungududa kaptuna phamlaga leirami. Ibema nangbu nasaga loina sokpa tari. Mama kari no mukta tawbiyune nangba. Hoi ado kanano hujikidubu moy baba. Khangdeda ibimagi mabokni haine. Maduda tabada tanya kaplibadu chap lepi aduga yamna ngakna. Abok haiba. Ha? Aigide abokso amta leitina. Khangdene he isu nupi chenkre mapadusu thokibadagi hanjalaktre haine. Baba, aigi abok leiti. Kanano, ai thiba laami haidubo. Kharadi ahal oiri, wakhwangsu koli, chaishu amasu paide. Wahai asi hek tabadagi, tanya masadu thap niglai. Mami manatu ngurung otlega, piring songba haurai. Masipum namak kimanmadagi tawrak pangaktani. Adobo, mama mapa anisinadi khangdurduna, kaidawrabano haiduna, kana laknarami. Makoygi makol asi kalap narabaso numidang oibagi tabadagi Romesh phamungdagi phuk haugalai aduga thongadu hangdurai. Aduga thongadu hangdoki tawi. Adubu mapanagi lole khangbadagi hauna mapa adubu kauduna thongadu hangduknaba hai. Adubu tawpham khangdraba mama mapa ani asidi tadiyabu ising thaduna laknarami. Somdana Romesh to humang mapi kari thongadu hangduknanaba kana honari. Kauduna thinduna adubu upai letri. Amuktang kana kaukhairakpada mikup aduda thongadu mathanda tapna hangdorai. Matam asida Romesh to soilawba poi adubu kirabasu kina asok apan yaurabra chingnariba Romesh mapagi kada changake haiduna mahaki kage thongadu hek hangdorokpaga yumyai oriba corridor adu pumamamlammi. Onthokuna yenglubada mahingaliba asi mahaki ka adu khakni. Amba marara asida Romesh mama mapabu kaurai. Ngasai makai taramba makhon singadu takhidri kanamata sukomlakidri. Sangsar ama onduna leirami. Romesh makutuna phaglak aduda maraduna mapagi thongtamna sanglai. Maduda lok adu hangdokna batawbada madusu hek yadri manungdagi lolba mali. Manungda kaidawrabano haiduna mapa adubu hauna kawi adubu khomlakdri madudasu. Amura anira kaurubadogidi handamuti khomlai. Khomlakliba asi makti Romesh ingagai. Mahakna kauriba asi
Khangdaba amagumda mohona asunda khumlei. Kanano mapanda leirido? Ahine baba Romesh ne thongse amukta hango. Nasak namingdo phajara ta'u. Adu natrabadine nang police kaugani. Kaino baba aine habani thongse amukta hango baba. Aina haibasida de segna hairau natrabadine aigi ipa ipu chawron suron haktagtagina thanamba thangsang asi nanga kaktuna hatkani. Kaino baba baba na haidubo ai sina sane khangdrabo. Ai goda sasinaba oidabo wangang lakano. Ai nang kanano khangi. Nangna ne icha nupi pupuna na ba moithem tawbado ai goda di kanarui. Baba nasana harise amuta di gen tabiu goido bage. Ai na sa Romesh ne. Phare nang aina haibasida tadrabani na. Hai mama asigi thangsang ase satoro. Haina mimiso phaklangda thekliba thangsang adu jar lawno satore. Aduga mohonda pire aduga amo gyan mangduna taduna leiriba tanyagi manakta phamduna leiri. Mohonde thangsang adu paiduna em tawduna thong aduda khangthin thinzalai matam aduda Romesh ki pukset oiramna chap yungna thilli. Romesh anabagi chaina aduna yamna wana lauduna kapli. Machindasu ima baba kauduna tawri. Adubu mohonde amura anirak thinjilai. Mapanda leiriba Romesh pu thokinaba tawri. Romesh mapuk aduda makutna mana paisinduna sekli mapam asidagi amuk thorakli mahagi ka tamna. Halakpa matamdadi mahagi ka adudagi maingan phanglabanina thoina awabadi oidri. Adubu maingan adugi mamida mahagi ka aduda kanagumba miyoi ama ani ahum kochi chatpa urai. Maduda Romesh narabasu nana tumina adum changlai. Mohan mapanda makol amata takhidraba aduda thongsin aduda thangadu ngaduna changlai. Tanya sugya laknaba haiduna tawhidaba thidana makut adu suru noiri mimi masu makukta ising thaduna laknari. Pumna maksing asi angakpani. Hausi waida laknaramba Romesh mama mapagi kada hek mamang magtada leplamba adu. Kaurakliba adu mohol amadi mimigi manakog adudadi hanubi adugi khonjalda oina tahala ami. Duramaram oiraga machani khangdarduna thangaduna thilakpani. Haujiksu makhoi ani makhoina thinkiba adu machani haibase khangdri. Rosan mahaki ka adu yognanaba yamna wada sanglai. Thongjingi hek yobudagedi kanamta sulairamdri wana changlaklaga phamungda phamthai. Aduga first aid ki kit tu loktholaga asokpa masa adu dressing tawnaba honni. Matam asida yumyai oiriba drawing room asida mi amana hebagi makhol tarai. Maduda ambo khangning ningsanglai Sankarjitpu. Romesh lepi dressing tawbaga. Aduga tapna loisinduna amu kanano yengnaba thoraknaba sem sai. Makuta karino mapaidabadi yaroi khaladuna mahaki table da kanda thamliba cricket bat adu pairaga sekli phone dumara tawraga thorai. Phone aduna mingonda call tawraga haigadaba aduso emergency call taramle aduna upai leitri. Ka adudagi thorakpada mahagi phone aduki maingalduda kharadi uri. I taithoktrabaso mami kharata hoba aduda maingal aduna kapsinduna yenglaga lakpana kachil adudi yori. Phi amana kupsinduna karino badileri. Madu Sankarjit oiramgari khanduna leiribani adubu phi ado haidoktuna yenglubadade karimata leiramdi. Romesh kiti kirumdi amuk tawrakli. Akoibasida koyeng yenglai. Sankarjit ki haksang adu kadaida leikrabuna haida. Adubu thiba phangdri. Asamna leiringai mapanda mami sari tawba marak asida makong sekli tawduna kanagumba ama lakpagumna urai. Matam asidari Romesh ma sirasi mi sirasiri haibadu khalai. Aduna maram oiraga bed adu paiduna tamna thongjilomda thorai. Thongjil adu amu hekkan thorake tawbaga yumyai ka aduda amu mina hebagi bakhol tarai. Handak mukti khangdadi khanglage haiduna Romesh khonjal hauna kaurai. Kanano atuda leirido? Adubu khumbadi khumlakti naheba sulepti anira ahumla kaurubadagidi gurung lauba makol abamu tarai. Romesh makut anidu bed adu chejet paisili. Thonggadabagi maongda tawduna tapna lai. Aduga ka adu hek yobagade Sankarjit makuk aduna phaklaga aduda naplaga sesinduna leplaga leirami. Tam aduda Romesh Sankarjit pu gyan taraknabani haiduna bed adu thamduna changsilaga
puthoraki aduga sofa da hiphale. Sankarjit mamiti pangthoraktana machin adu thak thak nikna leiri. Masa adu so ing lauri. Kaidaudoino kamdauni kamdauraga phani haiduna khanjanaraga Romesh adu ngahak lei. Asumna leiringai mamang thong adu tapna amu hangdorakle. Romesh ngasidi onthokpa phibam amadu oiri. Tungmang gyan min tadri matum tamuk sungairi. Thongjin lom aduda mi ama changlakpa mali. Adu nupige khonjelda asumna nason pikna hairi. Ngasidi nagi numi surido. Mama leitana laugiba wasakila mandi. Mama leitana na thawayado. Aina puduna chatlanido. Masi hairaga isay nganglaga lakpa aduda Romesh khangli madudi. Changagliba asi chanugi thawaiga sagona aduda lairiba misak adudi haibasi. Adubu kanano kamdawbana haibadudi khangdri. Pumam mamok maktina tabanina. Mamlabasu mamna mi ama khara-kharadi ui marak asida ikon kona hanubi ado changlakpado Romesh na uri. Hena ngaglibadi mako aduda kazeng laisu upli. Romesh mabukta soklabani na mapangande amatrasu laitrabani. Sofa asida phamdada Sankarjit po gyalaknaba kana honari. Aduga hanubi asidi nokla duna isay nganglaga saisu adumaga tawraga Romesh ki madak tamni sangsilai. Manak naksilakpa adudadi Romesh upay litraduna hanubi aduda yingduna lairi. Unsangakta kupsinba hanubi adugi kusa ado tapna tingthodaktuna. Aduga Romesh ki mamayda nalai. Romesh upay liti. Lairamba thawna pumba mangkrabugum tawri. Adubu amuktangdi haiduna makut nama aduna bet lairiba adu tapna lami. Loinana hanubi asi apum asa manamga loinana adumna hairi. Kuhirabanito aina nangi sigumba tanjase ngairakpa. Ngasidi nang aina puduna chatlanido. Purabasu nangi thawai adudi aina laknabadi lepkhiroi. Aduga aigi thabakta apanba piraiba nupi macha asibusu aina losinba tarido. Wahi asi hairakpada Romesh thawna ama lakpagumna tawrei. Mokuda lamliba bed adu phangbadadi cheje paisali adubu laibak thiribadi matam asida Sankarjiso mamit pangthorakli. Mahakna mamit pangthorakpada mapandagi changlakpa maingan marak asida mahaki hekna kanda Romesh phamduda lairamba aduda mangonda tawkhriba adu mami sami oino ningsinglakpagumna tawrei. Matam asida mahaksu khangsaw sawraktuna makhot arimaktu Romesh da masa adu chejet konsilaga wadingangda mangonda ngarang ngangduda lairi. Romesh yeknaba anegi marakta onthokpa phibam ama oiri. Adubu masida hanubi asinadi Sankarjit si uba maktada maha gyalak le haibadu khangbadagi mahaki sakti adu Sankarjit da kapsilai. Maduda Sankarjit makon thokna lauduna kapli. Aduga Romesh tanja asi khudong chawa lauduna bet aduna khangai haigalaktuna hanubi asigi khadangda yeikhatli. Hanubi asi maningda paithoktuna subsinduna taduna lei. Aduga Sankarjit ki mafamdagi nanthokduna amuksu sekau chenthorei. Asuk yamna aki akhang marak asida chenthorakpa asidadi mapagi ka adudagi Mohansu thongadu hangdoraklaga kanano karino yengdaba makai thangsang aduna Romesh ta haitharei. Romesh khonglei thuna mapagi thangsang adu thaidoi. Aduga Mohansu macha oiramba aduda thangsang adu thaidoknaba hotnabada mafam chadraduna tusili. Aduga somdana hanubi asi podrok lawa makai masa adu thekla haugalai. Mahaki matau aduda maong yamna tadana lairiba Sankarjit adu mamiti lakthorakpa makai yengduna lei. Adubu hanubi asinadi Sankarjitna karisu tawba ngamlaroi khanduna hana yenglamdaba makai Romesh ki maikai tamna chatkhri. Romesh amadi Mohansu haugatuna makhoigi ka aduda jangsinkhri. Aduga thongadusu lonsilami. Manongdana Mohan kapla duna masa aduda mahakna khangdraduna tawriba adu penjadana leiri. Loinena tanya so gyan khara lakli. Makhoi mari maka asida kapaga laubaga pungnin ninkri. Aduga hanubi asidi tabna lakpana Mohan ki thong adugi mamang chapchana lepi. Manungdadi mai thanbanina kari tawribano haiduna yengke haiduna thangi makhun sing ahoba aduda phat launi mamit aduni yenglai.
Madu ubada memi kiraduna mamito ushinduna khangi adubu Mohan thangsang adu paiduna hogala aga mamit aduda tingi tawbaga mangkri aduga noklaga mapanagi hanubi aduna asumna hairei aigi khutagi nakoi kedai yongna siengani ngasi ahingsida nakoi pumnamaki aroiba adu ohellagi do nari leiragana aiga lambadasti aduna tanane icha singi matuna machokpadi yar thauna phaba nupani aigidi ifamdadi chap mani adu oiregadi yengnaba taredana Mohan wahayasi hairamlaga thongadu yamna thuna hangdoi aduga amu mahakna mapanda thongadu lonsenkri mapara thokiba asida imungduda Ramesh amadi mimi kaptuna lehawi Mohan su mokata pairiba thangsang aduga loinada leptuna hanubi adu kadaida leibano haiduna ko yingingi adu hanubi adu ukhidri khonjaldi adu maktari mana nokpa khebagi nag yet oi gyanmen tadana mathong marang khangdana koipai paiduna noklamlaga ikhang khanghaudana Mohangi hek matungda saptingna leptuna tunglomda khangkun konsilai angakwa phangna konsilakpadagi Mohan chor honba ngamlak oidori makhuta pairamba thangsang adu tagaraga adubu hanubi asidi kana nokli asumna tawramlaga aroiba matam yoramdai thang amana thilakpagi bakol tarai madu hanubi asidadi jeje konsilamba adu thadorakli adubu Mohan di gyan bangli laimaida haithakri hanubi asidi masa pomba maina sakpagomna brang haurai thang adusu asamba thangmukti oiramdri mabangai ahan singna sizinaramba layoiraba thang amakhangni adubu thang asidi kanana thilaiba sangarjida yamna wana tawduna thang asi thinbani adubu hanubi asidi siyu haiba yadi law khongdana thang adu sadoknaba honari matam asida mapanda tawriba do karino haiduna imungda kada leihoriba makoi ahumdo thoraktuna yengi matam asida makoina oriba si sangarjid hairi hanubi adugi manakta jangsilai aduga thang aduna amura anirak thinjili adu phauba karisu ahungba udi loirena thangsang adu hanubi asinasu kana sadoknana honarakpa asidadi sankarsisu upai leitraduna thang aduna mahak masasu yauna punna hanubi asiga lingsin minakhri aduga taniya khamba ngamdaba makai kablakli adubu Ramesh amadi meminadi khamli sankarjit thangsang aduna hanubi aduga punna lingsin minaraba matungda hanubi adubu chejat konsinkri maina brang hauba makai animak mapam asida chaklaga tuthakri laimaide hekta bagadi uful onduna swai mangkri taniya mapabu kaura duna kapli Ramesh to upai leitada soktuna tariba mapa adubu laikatnari memidi mayamgi matau asi urega tawfong khangdara aduba kaptuna leiri asumna wasak amakaki miyoi kayagi punsibo awapamda tahalli loilana thawai sumagli sankarji ki thawaidi lairamlenda mahaki nupi kusum lega nungai leikri asumna tanya so Ramesh ka tatna thanaba yararoidaba thodokya asiga loinana nungsi leipun semkri akhang ahei kya kauduna ajapuja chawna tawraba matungda imung ani asigi yaifa mangon niraba matungda hauji ingna singna panba haibado oiri madang asida wari asi loijari wari asi haubadagina loibabaw tabiriba listener pumnabakbo channel asigi maikaidagi thagatpa phongdoksari wari asi na pathokchaba matamda soikelang kiba yaurabaso mayamna pukchal chawna gakpiramo